Hello ma'am, ma'am ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤꯀꯣ ꯆꯤꯀꯟ ꯊꯣꯡꯕꯅꯦ. ꯁꯤꯗ ꯂꯩꯔꯦ ꯆꯤꯀꯟ ꯊꯣꯡꯕ. ꯁꯤꯅ ꯑꯀꯪꯕꯅꯦꯕ, ꯑꯀꯪꯕ ꯑꯣꯏꯅ ꯂꯧꯔꯦ ꯑꯩꯅ. ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯑꯊꯣꯡꯕ ꯃꯍꯤꯗꯣ, ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯗꯅꯦ. ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦꯀꯣ. ꯁꯤꯡꯖꯨꯁꯦ ꯇꯣꯠꯇ꯭ꯔꯦꯕ, ꯍꯧꯖꯤꯛ ꯇꯣꯠꯇꯣꯏꯅꯤ. ꯑꯗꯒꯤ ꯁꯤꯅ ꯆꯥꯛ ꯑꯗꯩꯗꯤ ꯁꯤꯅꯀꯣ ꯀꯩꯅꯣꯒꯤ ꯕꯣꯔꯥꯗꯨꯅꯤ, ꯕ꯭ꯔꯣꯀꯣꯂꯤ ꯕꯣꯔꯥꯅꯤ. ꯑꯗꯣ ꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜꯁꯦꯀꯣ. ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯇꯣꯠꯈꯤꯒꯦ. ꯁꯤꯡꯖꯨꯁꯤꯅꯤ ꯍꯥꯎꯗꯣꯏꯁꯦ ꯉꯁꯤꯒꯤ. ꯍꯥꯞꯄꯗꯤ ꯂꯣꯏꯅ ꯍꯥꯞꯆꯜꯂꯛꯑꯦꯕ ꯑꯩꯁꯦ. ꯇꯣꯠꯂꯛꯇ꯭ꯔꯦꯕ. ꯀꯣꯕꯤ ꯃꯅꯥꯇꯥꯕꯤ ꯑꯃ ꯑꯁꯪꯕꯗꯣ ꯑꯣꯏꯅ ꯍꯥꯞꯇ꯭ꯔꯦ. ꯑꯩꯈꯣꯏꯒꯤ ꯄꯔꯄꯜ ꯀꯂꯔꯒꯤ ꯀꯣꯕꯤ ꯃꯅꯥꯇꯥꯕꯤ ꯑꯃ ꯂꯩꯇ꯭ꯔꯥ, ꯑꯗꯨꯒꯤ ꯀꯣꯕꯤꯗꯣ ꯑꯣꯏꯅ ꯍꯥꯞꯄꯦ. ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯤꯛꯃꯟꯈ꯭ꯔꯕ ꯀꯩꯅꯣ ꯇꯥꯔꯒ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ. ꯕ꯭ꯔꯣꯀꯣꯂꯤ ꯕꯣꯔꯥꯁꯤꯅꯤ ꯍꯥꯎꯗꯣꯏꯁꯦ. ꯕ꯭ꯔꯣꯀꯣꯂꯤ ꯕꯣꯔꯥꯁꯦ ꯍꯥꯟꯅ ꯆꯥꯈꯤꯒꯦꯀꯣ. ꯍꯥꯎ. ꯍꯥꯎꯔꯦ ꯕꯣꯔꯥ. ꯃꯤꯗꯤ ꯐꯨꯠꯇꯣꯛꯑꯒ ꯀꯥꯕꯛ ꯐꯨꯠꯇꯣꯛꯑꯒ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯕꯣꯔꯥ ꯍꯥꯎꯋꯦꯕ. ꯑꯩꯁꯤꯅ ꯐꯨꯠꯇꯕꯤꯅꯦꯕ. ꯐꯨꯠꯂꯒ ꯇꯧꯕꯕꯨꯗꯤ ꯐꯨꯠꯇꯅ ꯇꯧꯕꯗꯨꯅ ꯍꯥꯎꯋꯦ ꯑꯩꯉꯣꯟꯗꯗꯤ. ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ. ꯁꯤꯡꯖꯨꯁꯤ ꯕ꯭ꯔꯣꯀꯣꯂꯤ ꯍꯥꯞꯄꯦ. ꯁꯤꯡꯖꯨ ꯆꯥꯔꯦ. ꯍꯥꯎꯔꯦ. ꯍꯥꯎꯔꯦ. ꯈꯨꯠꯁꯦ ꯁꯤꯡꯖꯨ ꯇꯣꯠꯂꯨꯕꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯔꯦ. Hả? Mà cứ xào cái đó. Mà có xào nó ra rồi.
ꯅꯣꯏ ꯆꯥꯛ ꯀꯌꯥꯝ ꯂꯧꯔꯛꯇ꯭ꯔꯦꯕ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯆꯥꯛ ꯌꯥꯝ ꯆꯥ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯆꯥꯛꯇꯤ ꯌꯥꯝ ꯂꯧꯔꯛꯇ꯭ꯔꯦ ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯦ ꯂꯣꯏ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯆꯅꯝꯅꯤꯗ ꯆꯅꯝ ꯃꯄꯨꯝ ꯃꯅꯥ ꯍꯤꯟꯖꯥꯡꯗ ꯍꯥꯞꯄ ꯆꯅꯝꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤꯗ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯑꯩꯒꯤ ꯆꯥꯛꯁꯦ ꯌꯥꯝ ꯄꯨꯊꯣꯔꯛꯑꯒ ꯂꯦꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯆꯥꯗꯕꯅꯤꯅ ꯑꯩ ꯕ꯭ꯔꯣꯀꯣꯂꯤ ꯕꯣꯔꯥꯁꯦ ꯍꯥꯎ
ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯥꯎꯔꯦ ꯕꯣꯔꯥ ꯂꯩ ꯃꯊꯟ ꯆꯥꯊꯣꯛꯎꯔꯦ 자, 야.好。잘해봐. Ma'am lỗi đấy cho ma'am anh sẽ video sẽ ngon hay tí ma'am comment sẽ mang video đó ma'am na anh channel là sẽ vô like to video mu subscribe to video mu share to video mu đó ma'am na anh vô support to video mu tầm bữa namak tako đó share cái video sẽ share để chúng tôi xin lagi atang video đó mu là gì đi bye.